ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯑꯥꯒꯁ꯭ꯠ ꯊꯥꯒꯤ ꯅꯣꯡꯁꯤꯡ 1 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯒꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 902ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 902ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯦ ꯁꯩꯔꯦꯡ 5ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 902ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕꯤ ꯃꯦꯗꯥꯝ ꯈꯨꯡꯕꯣꯡꯃꯌꯨꯝ ꯑꯣꯡꯕꯤ ꯂꯣꯏꯇꯥꯝ ꯏꯅꯥꯎꯕꯤꯒꯤ ꯁꯩꯔꯦꯡ ꯇꯥꯔꯁꯤ ꯏꯃꯥꯒꯤ ꯌꯥꯋꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2020ꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕꯤ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄꯨꯟꯁꯤ ꯇꯔꯣꯏ ꯍꯥꯏꯅ ꯀꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯇꯥꯔꯁꯤ ꯏꯃꯥꯒꯤ ꯌꯥꯋꯥ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯕꯁꯦ? ꯀꯧꯔꯤ ꯃꯄꯥꯔꯤ ꯃꯃꯣꯝꯁꯤꯡꯕꯨ ꯅꯥꯎꯁꯨꯝ ꯏꯁꯩꯅꯤꯅꯦ ꯏꯃꯥꯒꯤ꯫ ꯏꯆꯥꯁꯥ ꯅꯈꯣꯏ ꯀꯥꯏꯅꯒꯅꯨꯀꯣ, ꯅꯨꯡꯁꯤꯗ꯭ꯔꯕꯔꯥ ꯏꯃꯥꯒꯤ ꯇꯝꯄꯥꯛꯁꯦ? ꯌꯣꯛꯆꯈꯤꯕꯅꯤ ꯀꯣꯟꯖꯈꯤꯕꯅꯤ ꯅꯋꯥ ꯑꯣꯏꯔꯤꯉꯩ, ꯅꯍꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯔꯦꯞ ꯐꯥꯔꯦ ꯏꯆꯥꯁꯤꯡ, ꯅꯗꯣꯝ ꯂꯦꯞꯄ ꯉꯝꯖꯔꯅꯤ ꯈꯜꯂꯕ꯭ꯔꯥ? ꯅꯁꯥ ꯅꯁꯥꯒꯤ ꯅꯍꯨꯝ ꯁꯦꯝꯖꯗꯨꯅ ꯃꯥꯏꯀꯩ ꯐꯥꯡꯅꯔꯒꯦ ꯅꯤꯡꯂꯕ꯭ꯔꯥ? ꯅꯠꯇꯦ ꯅꯠꯇꯦ ꯄꯂꯦꯝꯒꯤ ꯄꯤꯕꯥ ꯆꯅꯨꯁꯤꯡ, ꯊꯥꯗꯣꯛꯅꯕ ꯌꯥꯗꯦꯀꯣ ꯅꯈꯣꯏ ꯑꯃꯠꯇ꯫ ꯎꯗ꯭ꯔꯕꯔꯥ ꯌꯦꯛꯅꯕꯒꯤ ꯇꯦꯟꯖꯩꯁꯦ? ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯍꯜꯂꯤ ꯅꯈꯣꯏꯕꯨ꯫ ꯑꯃꯗ ꯑꯃ ꯉꯥꯡꯁꯤꯟ, ꯑꯃꯗ ꯑꯃ ꯍꯥꯏꯖꯤꯟ, ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯗꯅꯕ ꯊꯧꯔꯥꯡꯅꯤ꯫ ꯅꯈꯣꯏ ꯃꯁꯦꯜ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯊꯣꯛ ꯌꯨꯝꯂꯣꯟꯅꯕꯅ ꯈꯨꯕꯥꯛ ꯈꯨꯒꯅꯤ, ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯌꯨꯝꯐꯝ ꯇꯥꯜꯂꯛꯀꯅꯤ꯫ ꯅꯈꯣꯏꯅ ꯃꯤꯔꯣꯠ ꯑꯣꯟꯗꯨꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤ ꯑꯣꯏꯈꯤꯕ ꯏꯃꯥꯕꯨ ꯀꯔꯝ ꯌꯦꯡꯉꯨꯒꯦ? ꯅꯨꯡꯍꯤꯛꯅꯔꯕ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ, ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤꯗꯤ ꯂꯝꯖꯤꯡ ꯋꯥꯍꯩ ꯂꯧꯁꯤꯟꯁꯤ ꯇꯥꯁꯤꯟꯁꯤ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 902ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨꯡ ꯁꯨꯄꯔ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯖꯥ ꯇꯥꯎꯔꯦꯝ ꯁꯥꯝꯀꯤꯁꯣꯔꯒꯤ ꯁꯩꯔꯦꯡ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2022ꯒꯤ ꯅꯣꯚꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 17ꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞꯀꯤ 70ꯁꯨꯕ
ꯄꯣꯔꯝ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯃꯤꯐꯝꯂꯦꯟꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕ ꯑꯣꯖꯥ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯑꯁꯦꯡꯕ ꯃꯔꯨꯞ꯫ ꯃꯔꯨꯞ ꯁꯥꯟꯅꯕ ꯂꯥꯏꯕꯅꯤ, ꯃꯔꯨꯞꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯨꯕꯅꯤ, ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯄꯅꯤ, ꯃꯔꯨꯞꯅ ꯃꯔꯨꯞ ꯀꯟꯕꯅꯤ, ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯐꯕꯅꯤ, ꯑꯋꯥꯕ ꯃꯇꯝꯗ ꯀꯟꯕꯅꯤ, ꯁꯦꯡꯗꯕꯗꯤ ꯆꯤꯟꯗ ꯈꯣꯏꯍꯤ ꯇꯩꯕꯅꯤ, ꯍꯤꯡꯅ ꯆꯥꯍꯠ ꯍꯥꯠꯄꯅꯤ, ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯆꯥꯎꯍꯟꯕꯅꯤ, ꯃꯔꯨꯞꯇꯒꯤ ꯌꯦꯛꯅꯕ ꯑꯣꯟꯕꯅꯤ, ꯃꯔꯨꯞ ꯑꯅꯤ ꯁꯨꯕꯅꯤ, ꯃꯔꯨꯞ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯆꯦꯛꯁꯤꯟꯒꯅꯤ, ꯅꯣꯡ ꯆꯨꯔꯤꯉꯩ ꯄꯦꯅ ꯀꯥꯟꯅꯕꯅꯤ, ꯅꯣꯡ ꯍꯥꯡꯂꯕꯁꯨ ꯅꯨꯡꯁꯥꯗ ꯀꯥꯟꯅꯕꯅꯤ, ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯥꯡꯕꯅꯤ, ꯑꯁꯦꯡꯕ ꯃꯔꯨꯞꯀ ꯇꯤꯟꯅꯒꯅꯤ, ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯒꯅꯤ, ꯌꯥꯏꯐ-ꯀꯣꯜ ꯁꯦꯝꯕ ꯉꯝꯒꯅꯤ, ꯑꯁꯦꯡꯕ ꯃꯔꯨꯞ ꯁꯥꯟꯅꯒꯅꯤ, ꯅꯤꯡꯇꯝ ꯊꯧꯗꯥꯡ ꯇꯧꯒꯅꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯅꯤꯄꯥꯟꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯒꯧꯔꯅꯣꯒꯔ ꯈꯨꯜꯂꯦꯟꯗ ꯄꯣꯛꯆꯕꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯑꯝꯇꯣꯂꯥ ꯈꯨꯜꯂꯦꯟꯒꯤ ꯈꯣꯏꯔꯣꯝ ꯕꯤꯔꯙꯣꯟꯒꯤ ꯃꯐꯝꯗ ꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯈꯣꯏꯔꯣꯃꯣꯡꯕꯤ ꯐꯝꯗꯣꯝ ꯅꯤꯡꯉꯣꯜ ꯀꯣꯔꯨꯅꯥꯒꯤ ꯁꯩꯔꯦꯡ ꯁꯅꯥꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯈꯣꯏꯔꯣꯝꯑꯣꯡꯕꯤ ꯐꯝꯗꯣꯝ ꯅꯤꯡꯉꯣꯜ ꯀꯣꯔꯨꯅꯥ ꯃꯁꯥꯃꯛ꯫ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ꯫ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔ꯫ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ ꯃꯩꯀꯜꯂꯨꯔꯁꯤ, ꯑꯇꯤꯌꯥꯒꯤ ꯅꯣꯡꯁꯨ ꯆꯨꯔꯛꯂꯔꯣꯏ, ꯁꯪꯕꯥꯟꯅꯔꯕ ꯆꯤꯡꯌꯥ ꯇꯝꯌꯥꯁꯨ ꯑꯣꯟꯈ꯭ꯔꯒꯅꯤ ꯃꯣꯔꯨꯚꯨꯃꯤꯒꯤ ꯂꯝꯗꯝ, ꯑꯋꯥꯡꯕ ꯄꯥꯃꯦꯜ ꯎꯖꯥꯎꯁꯨ ꯂꯣꯏꯅꯃꯛ ꯆꯥꯛꯈ꯭ꯔꯦ ꯈꯥꯝꯕꯤ ꯃꯩꯅ, ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡꯁꯨ ꯀꯥꯏꯗꯣꯡꯐꯝ ꯂꯩꯇ꯭ꯔꯦ, ꯑꯣꯟꯈ꯭ꯔꯦ ꯎꯠꯀꯤ ꯃꯄꯩ ꯃꯄꯩ, ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯤꯕꯤꯛꯁꯨ ꯈꯥꯡꯉꯝꯗ꯭ꯔꯦ ꯈꯥꯝꯕꯤ ꯃꯩꯁꯥ, ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯕꯣꯝ ꯇꯣꯞ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜꯅ ꯃꯥꯒꯩ ꯁꯤꯟ ꯊꯨꯡꯅ ꯅꯤꯟꯈ꯭ꯔꯦ, ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯝꯕ ꯄꯣꯠꯊꯣꯛ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯃꯥꯡꯈ꯭ꯔꯒꯅꯤ, ꯂꯣꯏꯅꯃꯛ ꯁꯅꯥꯂꯩꯄꯥꯛꯇꯒꯤ, ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯨ ꯄꯥꯜꯂꯔꯣꯏ, ꯀꯨꯝꯒꯤ ꯅꯣꯡꯁꯨ ꯂꯥꯛꯂꯔꯣꯏ, ꯑꯇꯤꯌꯥꯁꯨ ꯈꯥꯝꯕꯤ ꯃꯩꯈꯨꯅ ꯃꯝꯈ꯭ꯔꯒꯅꯤ, ꯂꯧꯕꯨꯛꯇ ꯑꯁꯪꯕ ꯐꯧꯅꯥꯁꯨ ꯎꯔꯔꯣꯏ, ꯂꯥꯡꯕꯟ ꯅꯨꯡꯁꯥꯗ ꯂꯧꯃꯤꯁꯤꯡꯅ ꯁꯅꯥ ꯃꯆꯨ ꯃꯥꯟꯕ ꯐꯧꯒꯤ ꯆꯔꯣꯡ ꯎꯕ ꯐꯪꯂꯔꯣꯏ ꯁꯅꯥꯂꯩꯄꯥꯛꯇ, ꯄꯣꯏꯅꯨꯒꯤ ꯃꯇꯝꯅ ꯂꯥꯛꯄꯗ ꯂꯧꯕꯨꯛꯇ ꯐꯧꯒꯤ ꯃꯄꯩꯁꯨ ꯎꯔꯔꯣꯏ, ꯂꯧꯃꯤꯁꯤꯡꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯕ ꯂꯥꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯏꯔꯝꯗꯝꯗ, ꯅꯤꯡꯇꯝꯅ ꯍꯤꯡꯖꯔꯝꯕ ꯃꯅꯤꯄꯨꯔ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ, ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕ, ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ ꯁꯅꯥꯂꯩꯕꯥꯛ, ꯉꯁꯤꯗꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯤꯍꯥꯠ ꯂꯩꯕꯥꯛ, ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯂꯩꯕꯥꯛꯀꯨꯝ ꯂꯧꯅꯈ꯭ꯔꯒꯅꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ, ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯅꯤꯟꯈ꯭ꯔꯦ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔ, ꯈꯥꯡꯕꯗ ꯋꯥꯔꯦꯗꯀꯣ ꯏꯃꯥ ꯃꯅꯤꯄꯨꯔ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯅꯤꯄꯥꯟꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯁꯤꯡꯒꯔ ꯑꯃꯗꯤ ꯑꯦꯛꯇꯔ ꯕꯤꯁꯅꯨ ꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯒꯤ ꯁꯩꯔꯦꯡ
ꯑꯆꯨꯝ ꯑꯔꯥꯜ ꯑꯅꯤꯒꯤ ꯂꯝꯖꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃ ꯃꯁꯥꯃꯛ꯫ ꯑꯆꯨꯝ ꯑꯔꯥꯜ ꯑꯅꯤꯒꯤ ꯂꯝꯖꯦꯜ ꯚꯥꯔꯠ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯒ ꯚꯥꯔꯠꯀꯤ ꯐꯤꯔꯥꯜꯕꯨ ꯃꯩ ꯊꯥꯕ ꯅꯈꯣꯏꯕꯨ ꯚꯥꯔꯠꯀꯤ ꯃꯆꯥꯔꯣ? ꯐꯣꯔꯦꯁ ꯂꯦꯟ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯄ꯭ꯂꯥꯟ ꯇꯧꯏ ꯆꯤꯡꯒꯤ ꯂꯝ ꯈꯔꯗ, ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯅꯤ ꯊꯤꯡꯖꯤꯜꯂꯤꯗꯣ ꯁꯔꯀꯥꯔꯅ꯫ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯂꯤ ꯃꯈꯣꯏꯅꯗꯤ ꯋꯥꯔꯧꯔꯤ, ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯃꯈꯣꯏꯒꯤ ꯊꯕꯛꯇ꯫ ꯑꯆꯨꯝꯕꯗ ꯆꯠꯂꯗꯤ ꯊꯤꯡꯂꯣꯏꯗꯣ ꯀꯔꯤꯁꯨ ꯀꯅꯥꯃꯠꯇꯅ ꯅꯈꯣꯏꯕꯨ꯫ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯂꯨꯕ, ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯂꯨꯕꯒꯤ ꯁꯥꯎꯔꯤꯉꯩ, ꯃꯩꯇꯩꯅ ST ꯇꯥꯜꯂꯛꯄ ꯑꯣꯏꯔꯦꯗꯣ ꯃꯈꯣꯏꯗꯗꯤ ꯃꯩ ꯆꯥꯛꯂꯤꯉꯩ ꯘꯤ ꯍꯩꯕꯒꯨꯝ꯫ ꯆꯥꯛꯂꯛꯂꯦ ꯃꯩꯔꯤ ꯊꯣꯛꯅ ꯃꯩꯖꯥꯎꯕꯤ, ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏ ꯀꯌꯥ ꯀꯌꯥ, ꯆꯦꯟꯅꯈ꯭ꯔꯦ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝ꯫ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤ ꯃꯅꯤꯄꯨꯔ, ꯁꯛꯇꯝ ꯀꯌꯥꯅꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ꯫ ꯅꯣꯡꯃꯩ ꯄꯥꯏꯕꯒ ꯅꯣꯡꯃꯩ ꯄꯥꯏꯗꯕꯒ ꯌꯥꯝꯅ ꯋꯥꯅ ꯊꯋꯥꯏ ꯀꯟꯅꯔꯤ ꯃꯩꯇꯩꯅ ꯃꯩꯇꯩꯕꯨ꯫ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯃꯨꯔꯇꯤꯒꯨꯝꯅꯤ ꯃꯩꯇꯩꯒꯤ ꯑꯋꯥꯕ ꯇꯥꯟꯖꯥꯗꯗꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛ ꯃꯤꯀꯞ ꯊꯣꯛꯂꯦ ꯉꯁꯤꯗꯤ, ꯍꯟꯗꯛꯇ ꯋꯥ ꯉꯥꯡꯂꯛꯂꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣ, ꯐꯤ ꯊꯣꯡꯗꯅ ꯅꯨꯄꯤ ꯑꯅꯤꯕꯨ ꯑꯣꯠ ꯅꯩꯕꯤꯈꯤꯕ ꯃꯤꯌꯥꯝꯂꯛꯇ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯚꯥꯔꯠ ꯄꯨꯝꯕ ꯐꯨꯝ ꯅꯣꯝꯂꯦ ꯃꯅꯤꯄꯨꯔ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ꯫ ꯅꯨꯄꯤꯕꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯤꯕ ꯚꯥꯔꯠ ꯄꯨꯝꯕꯗ ꯌꯥꯅꯤꯡꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯐꯥꯕ ꯉꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯔꯦ, ꯃꯌꯨꯝ ꯃꯩ ꯊꯥꯔꯦ꯫ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕ? ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩꯕꯨ ꯇꯥꯜꯂꯛꯂꯦ ꯃꯤꯖꯣꯔꯥꯝꯗꯒꯤꯁꯨ꯫ ꯃꯤꯖꯨꯅ ꯍꯥꯏ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒ ꯏꯆꯤꯜ ꯏꯅꯥꯎꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯗꯦꯜꯍꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯎꯔꯤ ꯃꯩꯇꯩꯗꯤ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯎꯔꯤ ꯋꯤ ꯋꯥꯟ ꯁꯦꯄꯔꯦꯠ ꯂꯦꯟ, ꯋꯤ ꯋꯥꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ꯫ ꯑꯆꯨꯝ ꯑꯔꯥꯜ ꯑꯅꯤꯒꯤ ꯂꯝꯖꯦꯜꯗ ꯑꯆꯨꯝꯕꯅ ꯉꯝꯒꯅꯤ ꯊꯥꯖꯩꯗꯣ꯫ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯈꯪꯉꯤꯗꯣ ꯀꯅꯥꯗ ꯀꯔꯤ ꯋꯥꯌꯦꯜꯒꯗꯧꯕ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ 9ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯀꯧꯕ ꯂꯝꯗꯝꯒꯤ ꯂꯈꯤꯄꯨꯔ ꯃꯐꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯕꯤꯅꯥ ꯀꯥꯟꯗꯤ ꯄꯥꯔꯠ 1ꯗ ꯄꯣꯛꯆꯕꯤ, ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯜꯂꯦꯟꯗ ꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯂꯥꯏꯁ꯭ꯔꯝꯃꯣꯡꯕꯤ ꯆꯛꯄ꯭ꯔꯝ ꯅꯤꯡꯉꯣꯜ ꯂꯩꯃꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡ ꯁꯅꯥꯂꯩꯄꯥꯛ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯃꯦꯗꯥꯝ ꯂꯥꯏꯁ꯭ꯔꯝꯃꯣꯡꯕꯤ ꯆꯛꯄ꯭ꯔꯝ ꯅꯤꯡꯉꯣꯜ ꯂꯩꯃꯇꯣꯝꯕꯤꯒꯤ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯆꯛꯄ꯭ꯔꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯀꯧꯏ ꯑꯃꯁꯨꯡ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯆꯛꯄ꯭ꯔꯝꯑꯣꯡꯕꯤ ꯁꯨꯔꯣꯙꯣꯅꯤ ꯀꯧꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯂꯥꯏꯁ꯭ꯔꯝ ꯏꯟꯗ꯭ꯔꯣ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯩꯒꯤ ꯊꯥꯛꯅ BA ꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯋꯨꯃꯦꯟ ꯂꯤꯇꯔꯦꯔꯤ ꯑꯦꯟ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠꯅꯅꯕ ꯇꯧꯔꯤꯕꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ꯫ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯂꯥꯏꯁ꯭ꯔꯝꯃꯣꯡꯕꯤ ꯆꯛꯄ꯭ꯔꯝ ꯅꯤꯡꯉꯣꯜ ꯂꯩꯃꯇꯣꯝꯕꯤ ꯃꯁꯥꯃꯛ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯁꯅꯥꯂꯩꯕꯥꯛ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ꯫ ꯃꯩꯇꯩ ꯂꯩꯄꯥꯛꯅꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ꯫ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯝꯗꯝꯁꯦ ꯈꯪꯅꯔꯤ ꯁꯣꯟꯅꯔꯤ ꯅꯣꯡꯗꯣꯟ ꯊꯛꯀꯤ ꯊꯥꯖꯅꯤ ꯀꯣꯔꯧꯅꯨꯡꯒꯤ ꯃꯉꯥꯜꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ꯫ ꯁꯤꯟꯊꯔꯛꯂꯤ ꯏꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ, ꯄꯥꯛꯂꯕ ꯏꯔꯩꯄꯥꯛ ꯂꯝꯗꯝꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅ ꯊꯋꯥꯏꯒꯤ ꯄꯣꯟꯊꯥ ꯑꯣꯏꯅꯔꯤ꯫ ꯅꯤꯡꯉꯝꯗꯕ ꯈꯣꯜꯂꯥꯎꯅ ꯂꯥꯎꯔꯤ ꯍꯤꯅꯥꯎꯕꯨ ꯍꯣꯜꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯍꯤꯃꯥꯏ ꯆꯨꯝꯅ ꯍꯣꯟꯕꯤꯌꯨ꯫
ꯄꯥꯈꯠꯆꯩ ꯋꯥꯈꯜꯅ ꯐꯖꯈ꯭ꯔꯕ ꯆꯐꯨꯅ ꯆꯦꯒꯥꯏ ꯇꯥꯅ ꯀꯥꯏꯈꯤꯕꯒꯨꯝ ꯏꯔꯩꯄꯥꯛ ꯂꯝꯗꯝꯁꯨ ꯃꯥꯡꯈꯤꯒꯗ꯭ꯔꯥ? ꯃꯃꯥꯡ ꯆꯠꯇ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯔꯨꯕꯒꯤ ꯉꯁꯤꯗꯤ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ꯫ ꯃꯤꯔꯣꯟꯕꯤ, ꯆꯥꯕꯣꯛꯄꯤ, ꯍꯅꯨꯕ ꯍꯅꯨꯕꯤ, ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯌꯣꯛꯅꯔꯤ ꯑꯋꯥꯕ ꯂꯥꯟꯐꯝꯁꯤꯒꯤ ꯃꯔꯛꯇ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯇꯥꯕ ꯆꯦꯔꯥꯡ ꯈꯨꯜꯂꯗꯨꯅ ꯄꯤꯔꯥꯡ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯅꯔꯤ꯫ ꯃꯥꯡꯗꯅ ꯎꯔꯤ ꯑꯆꯧꯕ ꯏꯄꯥꯛ, ꯇꯨꯡꯗꯅ ꯋꯥꯡ ꯆꯥꯎꯈ꯭ꯔꯕ ꯐꯛꯂꯥꯡ, ꯀꯅꯥ ꯂꯩꯇꯦ ꯋꯥꯌꯦꯟꯕꯤꯅꯕ? ꯏꯃꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯂꯥꯛꯅꯔꯤ ꯋꯥꯌꯦꯟꯅꯔꯤ, ꯏꯊꯛ ꯊꯣꯡꯕꯁꯤꯡ ꯋꯥꯔꯦꯞꯐꯝꯗꯤ ꯂꯩꯇꯦ, ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯏꯍꯧꯗꯤ, ꯅꯣꯡꯃꯩꯒꯤ ꯂꯣꯟꯗꯤ ꯅꯣꯡꯃꯩꯅ ꯐꯥꯎꯅꯗ꯭ꯔꯤ, ꯊꯥꯡꯒꯤ ꯂꯣꯟꯗꯤ ꯊꯥꯡꯅ ꯈꯪꯕꯒꯨꯝ ꯃꯤꯒꯤ ꯂꯣꯟꯁꯨ ꯃꯤꯅ ꯈꯪꯕꯅ ꯐꯩ꯫ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫ ꯂꯣꯏꯖꯔꯦ꯫